Parliamentary Secretary Taranithoi ki mathakta Office of Profit ki fam pai bagi damang Indian Constitution ki batungina action launa ba Manipur Pradesh Congress Committee na Governor da taksin khre. Tare Suba Pay Commission pi gadabni haiba dabi da Manipur Government Services Federation na mass casual leave logui khongjing taksin khre. Amadi Amjugi Rural Reporting Khongchatama Technopol District damang Imphal thadok khre. Rumzari, Ice TV Manipuri Pau Ming Tabiru Sungutara Musari, as a Pau Sandona Pisari. BJP na Luchinduna Hojik Lengang Liba, Manipur Sakagi Parliamentary Secretary Taran Togi Mata, Office of Profit ki from Pipe Gidamang, Makoibu, Indian Constitution Matungina, Action Launaba, Manipur Pradesh Congress Committee na Governor Taksin Kray. Congress Baba the Pangtokiba promising Unaba Amada, MPCC President TN Haukimna, Nasi Numitum Matung da Manipur Governor Nasma Hatulaga Unaduna. Manipur Sarkar Parliamentary Secretary Taranithoi Hablibasi Indian Constitution ki wang badani makhoi ki mathakta governor na constitution na piba power ki matung ina action launa na bataksin khi Supreme Court na hokhiba July 16 ta India ki state punumakta Parliamentary Secretary hapta na bakhangan khrabani Mizoram ta su hokhiba August tang 13 da state asigi court amana Parliamentary Secretary taret hapkiba tu ki financial benefit punumak from adubu habna na ba order thokiba Chief Secretary na pigadamni haina phongdokiba laiki Indian National Congress Party की सोनिया गांधी ना इंग्लिश सिंगानी के मरीदा नेशनल एडवाइजरी काउंसिल की चेयरपर्सन की फंपाई बदा ऑफिस ऑफ प्रॉफिट ओय हाइबो वाफम लापदगी रिजाइन तौकी अमदी नौनामुक बिखल थेंगनखी अमरमदा यूपी की जया बच्चन सु असिगुमना ऑफिस ऑफ प्रॉफिट की फंपाई रुबकी दमक महाक्सु एमपी दगी रिजाइन तौदुना नौना मिखल थेंगनखी असिगुमना मणिपुर की पार्लियामेंट्री सेक्रेटरी तारानिथोई की मथक्ता एक्शन लौरोइदबकी मरम लेब्रा हाइना गवर्नर थमकी हाइरी 12 Parliamentary Secretary si Honorable Supreme Court of Indiana July 26 ta State Singna Asigumba Parliamentary Secretary Act of unconstitutional. Now the question is whether this 12 Parliamentary Secretary will remain as it is or they will face disqualification under Article 192 of Indian Constitution की दला Manipur government की employees सिंह दा तरेस सुबह पे कमीशन पी गदम ने हाइबा दाबी दा ngasi Manipur Government Service Federation amadi masiga chaminariba organization सिंह की मखादा employees सिंह दा mass casual leave लौखिबदगी सरकार की department क्या paralyze ओइख्रे संगसिंग लिबा खोंजंग असिबु सगतपा employee manga all secretary mamangदगी पुलिस दा फाजन खरे Fajin Kraba employees sing adudi Education Department ke AG Indubala and Jugesor Manipur Secretariat ke M Iboyaima LDA ke Employees Union ke General Secretary P Syam Kumar amadi LDA ke L Deveni Sathari Bakongjang Asina Secretariat Works Department amadi Maru Oibab Department ke agi tabak thorom sing da apan ba chong thoke Manipur Government Services Federation General Secretary L Purujitna Tare Super Pay Commission lep kiba 7 Pay Commission sahi ama pakhai helaba fawda Manipur Sarkar gi employees sing dangasi fawba chanadana lakli lengang asinam athuba matamda 7 Pay Commission chana lagani haibagi aiba chepi drabade November ani dagi thabak lepagi khongjang sansil lagani amaromda Chief Secretary na khongjang asigi matangda lawgliba thodang budi thagali haiki ngasi khoina Manipur pumbagi ago including Manipur Secretariat adai leminary department mayam sing adai institution mayam sing si mass casual lawjagi basi akogi ultimatum mamang da supi grabani handak chomu piba sida 7P implementation tawna ba na honarak pasida yam sang na matam logi more than 1.5 years say ama makai na changkin la pasida da koina madugi dependence pen da mayam sing si manam waraga akoi employees workers teachers mayam sing sina loina horoktana tangai fadna tawda ya da madugi ultimate goal duma phangnana ba honarak pasida again no phase wina hajaba tare tangka ki oina mass casual lawba sing si tarik 5 October gi sida pangtok jabani pangtok report sida yam phajina mapung phana pangtok ai kari no hai state khudimakta chatna report ama Manipur da chatna dana thamba adai maruina koi gi paliba BJP ki sarkar
सेंटर अमदी स्टेट लेरिबसिंग असिनसु पीगनी तौगनी हारगा डिले तौना लेरपसिदा कोई पेंदना अदमाइना मदुगी अखोगी अकाउंट की सक्चनरगा लौजब अखोगी चुमनगी इचम चंबा यामना पीसफुल ओइबा मोंद चथजब अदु मखलगी एजुटेशन पार्ट ऑफ एजुटेशन हाइजब तारे अदमाइ तो खोंजंगनी आदर मसीदा अखोगी रेस्पेक्टेड चीफ सेक्रेटरी ना कन्ना इनिशिएटिव लौदना मागी फिटमेंट कमिटी की रिपोर्ट ना चुमुजोशन तो कन्ना होनबिरी at the same time department mayam sinasu loina madu thuna loisina ba masi yamna thuna expeditiously yamna akoi mayam ge report phangna na choidna tawbagi condition amachu leire adna from the chief secretary side dagi kanna highway posu leire madu we listen to him and we honor his initiative magi appeal the wherever sing de koina adu soina kano tawgane na khajedna it is on the right track hai tare yamna chumba lambi amada changsin birakpanina akoi yamna thuna ngasi maksi akoi ware ama logeraga akoi gi hairiba fitment committee gi natraka manipur government chathabi riba all proceedings mayam sinda work out to bisida mateng pakin jaraga madu thuna mayam gi apamba bochi phangnana ba gi hona ba gi target tu ta changjilakani habiji thajabado thamjagi amaromda Federation na sangsil liba kongsang asida amtuk amusung MGO gi Joint Administrative Council na saruk yade taris suba pay commission chanan baga mari lena JC ga hayang chief minister ga ayupung taram thoida unana ba thorang tauri hari All Manipur Working Journalist Union na leptan satharak liba district sing da chatuna mafam adugi e paw lobagi rural reporting kongsat amang asi Technopal district damak Imphal thadokre Union gi president Wangkhemcha Sabjai advisor and Tombira san luchingba miyoi kun saba timase ngasi ayuk Manipur Press Club tagi IGP administration Dr. Soibam Ibomsana lamthakhi khongchat asina nauna semkhiba Technopal district im hamsingda koina chatuna district asigi awarapa chokha thorangi matangda paw lobone yumlo nariba Myanmar dasu biza yauduna kilometer kunmanga fawba leba anigi miyoi singa sangthok chasing yabagi matang dasu yengsilakani pawmi singi khongchat asibu IGP Dr. Ibomsana thagatpa phongdokpa loinana manung hanjinba mafam kayagi awarapa awan nungai kayamarom media na putoktuna chokhat Maikaida Kumang Choshin and Batan Natana, Laminaba Frup singing Marakasu, Paw Pogdon and Duna, Nungshi Chanaba Purapang of Gani Haiki. Ki Amjogi Kongset Asida Su, Kota the second Hibasi, Tab the Amnungai, Kota isi Mayamazu Kambiri Duni, Moregi, More Udringa Laiba, Oirum the Hajalaga Laiba, Maitei Puruki, Kuiraba, Liraba, Adugapu Wariga, Saigunaba, Luinaba. Lamamani masida maitegi yelungaidagi akoigi nat culture mayam se hauji phawba kaidana thamibani aduga mayam chaluraga pawdam bibadasu tabi gani masigi yum masing leiriba aina khangbada kunthra mari oiramgani kunthra mari dagi henba yati haidana leibani adudagi hek hentoga moi khunatei de hongi aduga hanadagi hongna maitegi sanabi mayam ado kaidana thammi Amjugi President Wangkhemcha Samjaina Union na tha khuding aroi bchayolda Chingi district singi sakhwa thorang ana leng na chingba kya gi matangda marik chumba I paw phangana na bahona bagi saruk ama oina hadak November tha asigi oina Technopal gi khongset asi chatpani haiki hanjinba khogi mayam puna bagsigi leiriba khogi jumlei keri adi lambi thong health sector da education sector da atei puna bagsida kramai tong leiri haiba singsi media na manu hutna paw du lawra kanda sarkar amu sumiyana tambiba adu sarkar na adu media gi report gi tingna adu ga khoi chako thorang thabuk paket pangamna ba hona bada media na backbone orga thabuk to mating pangbiu haiba dagi hadak sina khoina more haibadi khoi gi Technopal gi alobu district se masi simbok pasida district mo obe sembagi infrastructure karkiri awat pa leiri lambi thong chingba ka dog leirege health sector da education sector da ti puna baksida masi ku bieng chingil laga na ya khoi sar IC sahib na takpi khiba akhoi gi maitai gi liraba khoi gi kotha khunde cholaga da magi leiraba jumlei kari adu huji oire ba haibi reba history camp background chingba adu mayam se koina paw khumja ga dabani Koyengai de leba Manipur Public School gi kunthraga nipalak suba mapok kuman thoram school asigi auditorium da pangthokre thoram adu da Education Minister TS Radheshyam Education SK Director TS Kiran Kumar amadi Manipur Public School gi Principal Sagon Sem Premapati na saruk yakhi school asigi chahi gi exam da mapok matang tar khraba mayor sing da certificate khusinakhi Maming thonbagi matangda wathok oiraba Manipur University gi Netati Subhash Chandra
hostel ngasi sanga gani toromba du yethokre lamdam asigi leba ki damak kathokiba athoba athobi kaya leiringaida hostel gi ming thonbada mito ki maming logduna thonbagi damak ngarang desam gi volunteer singna hostel asigi maikhum hangtokadaba plate thugaina matanatana sangaba yaroi haina phongdokiba laikhrabani panba yabadi hostel sangaba gi thorom asi pangthokani haina haunabi matung ina MU gi maikaidagi media housing da mangjongna khangalakhi adubu yaithokle haibagi paw hodorok tabana mafam maduda pawmi sing paw lobo chanakhi asigumba pawmi sing da matam mangan bagi thawong makhatana tawbidanaba pawmi sing maikaidagi appeal tawrakli Lilong police na tha sige kunhumdoida drug lalon bamiyoy ahum Lilong arapati lamkhay dagi phagale Police Department ki PRO gi cherol amana phagalaba miyoy sing adudi MD American chei kunchaga manga Lilong Tairen Makhong Wang Mayum Isar Ali chei taraga mapan Yaripok changam dabi maya lekai amasung khulakpa Munis Ahmad chei taraga mapan changam dabi maya lekai dagini makhoi dagi SP capsule lising manga chatuga kun phagale hari amaromda Imphal East Police Commando na Kangpopi District ki Saisang amasung Bongyang Hills Range ki thangnaba khulsingda akaknaba paw ma phangudagi thiba humbagi thabak chathabada KNFN gi surgeon ama phare hari thiba humbagi thabak adu SP Kabuk ki makhada DSP Commando Robinson Khamnam amasung Commando OC B Lunthang Wi-Fi na luchingma timma chathakibani fagalaba miyoy asigi maming Satkithang Kipgen chei kunchaga mathoi Saisang khuldagini ma government ki project sindagi namduna sel longnaba mipa bipunda chawna chenaba miyoyini mawandagi 9mm ki pistol ama marumanga ladies carbon ama phagale hari haji pawgi mathan aten prem ta lobsari hakchangi labor solakpadagi puchu singaktaba hakchang choktarba tumma chaba yaraktaba khong hama nungayaktaba singidamak amatta nairba upaidi jolip syrup amasu jolip capsule bu channi sinabiyo YBO na sinjarapa ningol chakup nimita pangthokpa ningol natchom tharumasi nong singgi phibam phattabana pangthokpa ngamjakhidre tharumasi amuk hanna October gi tang punga manga yumsakasi numit nongthel pung mari tabada hapta kangjebungda sampa ben yauna pangthok chergani mayam lakpiu saruk yabiyo tharumasi bu mapung phan biyo langlen pami phaje hadna mai bu paru baide ngasidi masha phangedo ya mai bema sarang manung sida kaijila nang lebine dei sobudine muning tam chagisel Cab service in Manipur. Lamjingba Cab service. Please download Lamjingba Cab app. 5% special discount for app users. Download now. Download Tobio. Lamjingba Cab app. Lamjingba Cab service na Manipur da finest and smoothest cab service pizari. Lamjingba Cab app service user sinda 5% discount su pizari. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break it tungda mayam utaram nungsari asi makha taw pausing pizari District Handloom and Textile Office Imphal West na sinduna mudra amadi handloom handicraft delivery scheme gi makhada awareness thorum ama loitang khunogda leiba spinning mill lampak ta pangthokre thormadu da sengmai kendra gi MLA S Dingo District Handloom Imphal West ki project manager TS Sunita BJP Mahila Morcha gi president Suniti Bala ningthokjam su sagyakhi MLA Dingo na hiram kayada potential labor state ama oirabasu madu utokpa ngamdana ba sothabal lamdam ama oiri masi khangna center scheme kya sendura miyam da kanagadaba khandoktuna chanhanaba state government na honari haiki singulaba sothorba state sidaida maroina weaver singina pakhalami bo khongtang ase haningai letana koi thaganingai ni karigino hairgadi koi manipur se seminal lejadaba si koi maibal singya sobo thogdang ama lauri habasina marom markanda koi seminal leina mo honarakpada koi maibal singna koi sobo thogdang ama logurakani habasima ai manda thamjani Numitarin ni sathar ki ba chinjak sem saba masung liduna thambaki entrepreneurship skill development program ngasi takhalibam lekai delushin kre
MSME Development Institute Imphal amadi Sustainable Opportunity for Universal Livelihood Imphal na punna sindkhiba thormaduda Sagobal Kendragi Hanigi MLA Dr. K.S. Loken MSME Imphal gi Deputy Director in charge di Mitra Sustainable Opportunity gi Advisor Dr. M. Birchandra Susargyakhi Dr. K.S. Lokena Hauziki matamda isa isana sentok lambi thiduna hingnaba honaba tangai fade India government na naro sing masa phanaba masa masu thabak pijanaba skill development program pakaliba asi afabo khongthang amani haiki any sasnu duk sasnu hazur sasnu adu any kabuk sasnu mado ekoi ki market place ma ko eje creator ko ya ekoi dukan ma shol ki marketing center ma mafam tu dagi laaga adagi amna ekoi ki member sing sing marak tasu ekoi adu support to ke ya member listing ma sami sama rom le ba shol ki sing sida yum da loina ekoi ki ta na ma sa ta ko ka da breakfast ayum tan din da ekoi ki sa na ba ekoi posting se production se ekoi putho ga ki ekoi ki member sing le me da su market ko ke dum sare karo dum sare ko ka da dum si ekoi ki to bani mo ta ka bo shol ki member sing dum sare ka da adu ekoi market ko ai si ni ekoi isha bu ekoi support da isha bu promote da ekoi ma se promote da ba se ma se ne Samurau Municipal Council Sindura Samurau Kaithal gi Yankhaiga Mathoi Suba Foundation Day Thorom Kaithal asida pangthokre Thorom aduda MLA Oiramba Salam Joy Samurau Municipal Council gi Chairperson L Nonibala Councillor Singh Susaru Yakhi Kaithal asibu hogduk lamba lekhidraba singdai kai khumnaba utpuka loinana hojik leiriba singda kudo tamki Salam Joy na atoba matamda kendra sida thaknaba sing phanganaba iram khonglam sing semkat aba government ki ayaba leire Supermarket amasu sanana bohodari haiki Kaithal ji patok chautok pa yadabania supermarket with drainage agro simaga high basi Samurau municipality Wangoi municipality Thongkong Lakshmi panchayat labor Thongkong Lakshmi municipality council high Wangoi Kendri municipality council kaum oksida drinking water ki scheme ama aduga ekoi supermarket ki scheme amadi with drainage high basima ekoi ai shana amadi councillor sing chairperson sing gatana ga sima ekoi afsar masigi nungai basi ekoi government chida ekoi asa tamiyo soina United Naga Council UNC na Naga sing ilam ngak senanabi campaign kangkhalakli Naga miyam tanaramdana Anoba district sem kibidagi oirakli baphium asigi matangda Kamjong headquarter da Tangkhul Naga Jingso Longphang sinduna ngarang camp pangthoki Thormatu da church organization Mahiroi Lob amadi village authority gi luchingba miyo chom henbana saruyakhi UNC gi president Gaidon Kamaina lam amasung isagi saktamna Naga singi top puwari ama oiribani maram aduna Naga miyamna aikhogi lam amasung saktam makpa haibasi khwaidigi maru oi Manipur government na nauna semkhiba district abuk handukpa haibasi Naga miyamgi apambani Kanagumba amatana aikhogi lamda warip lawba yaroi mamagi government na semkhiba district handuktrabadi Naga sing tumina lairoi hairi Palace compound gi hapta kangjibung andro parking new chekon nongpok inkolgi drain sing October 13 tagi horaga sangai festival nangnanaba sengtokadori masina maram oiraga drain mathakta nunglengoi yum sabagi masak sing paishinba dukan singi pochei thamba gari workshop ki pochei thamba kudimak lokthoknaba PWD Imphal East Division na khangali karigumba lokthok trabadi home department ta lokthonanaba khangalagani hairi Handak pangthokiba panchayat mikhalda Kaksing district ki manung channa leiba Pangaltabi Gram Panchayat ki mai paklaba pradhan amadi ward member sing Pangaltabi Gram Panchayat Development Committee na harau taram okre Tangjeng Khuno public ground da pangthokiba thormadu da pradhan ningthokjam indubala amadi atai member sing su saruyakhi Manipur Amateur Body Builders Association sinduna thasi kunmapan da pangthokani toromba Mr. Kangleipak November Tang Tamapanda oina pangthalogani haiki USA gi Las Vegas da Natural Mr. Olympia ahanba November gi chayolda pangthokadaba asida association ki president T Ibo Chawbabu India gi team manager RK Rakesh pu team coach oina khalakhibaga loinana sadaroi T Romesh Maitai Manipur gi mapanda lekhibana maram oiraga
हाना लेबलम मतम असि तंगाई फदन होंदोकपनि हाइरि हजि लोसेलपन मरु ओइबो पावम कोन पिजरी पार्लियामेंट्री सेक्रेटरी तारानिथोई की मथक्ता ऑफिस ऑफ प्रॉफिट की फॉर्म पाइबगी दमक इंडियन कॉन्स्टिट्यूशन की मतुंगिना एक्शन लौननबा मणिपुर प्रदेश कांग्रेस कमिटीना गवर्नर तक्सिनख्रे तरे सुब पे कमीशन पीगदमनि हाइबा दाबीदा मणिपुर गवर्नमेंट सर्विसेज फेडरेशन मास कैजुअल लीव लौबगी खोंजंग चंगसिनख्रे अमदी अमजुगी रूरल रिपोर्टिंग खोंचत अमा टेक्नोपॉल डिस्ट्रिक्ट दमक इंफा थातोख्रे हजिक फाउबगी ओइनदी आइस देवी न पिजब मणिपुरी पाव मतांग सिदा लोसिनजरी मियंग ताबिन सिंबोम कना खोरुमजरी